Mumbai City RDX KG Chamri sijinaduna mang takhani kihallakpa kuthi yengba nupa ama phagatkhare. Ganesh Brishen Jangi mang oinana Mumbai Traffic Police na human bomb kuntra mari sijinaduna Mumbai City mang takhan gani haiduna kihallakhraba matungda ngarang city asida akanba moongda cheksin tharang lokhatkhe. Message adada Pakistan dagi Laskar-e-Jihadi gi miyoi taramari Mumbai yaurakre makoina miyoi kuntra mari da KG Chamri ke RDX sijinnagani haina fongdorakhe madugi matung tarakpada police na message adu track tawbada Bihar gi Patliputra dagi hojikna Noida da chahi mangaro mamangdagi leiduna kuthi yengba astrologer oina leiba chahi yangkhai mathoi shuraba Ashwini Kumar bu phagatkhibani mahakpu Noida dagi Mumbai da purakhraba matungda police ki wahang pahangda mahakna mahakka yanadaba mamanaba Firoz bu badanam pinaba tawkhibani haina fongdorakhi hairi mamangdasu English singani kulhumdoida mahakna asigumba thabak asi jab manana tawbaki tha ahum jail da leirurabani hairi